ꯃꯌꯥꯝꯅ ꯄꯣꯛꯇꯣ ꯆꯥꯎꯅ ꯆꯥꯎꯅ ꯀꯛꯑꯒ ꯊꯣꯡꯉꯒ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯊꯣꯡꯉꯒ ꯆꯥꯔꯛꯑꯗꯣꯏꯅꯦ ꯑꯗꯣ ꯃꯔꯣꯏ ꯃꯄꯥꯡꯁꯤꯗ ꯁꯦꯝꯕ ꯂꯣꯏꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯁꯥ ꯃꯔꯣꯏ ꯂꯩꯋꯥꯒ ꯇꯧꯔꯒ ꯊꯣꯡꯉꯛꯇꯣꯏꯅꯦ. Hi everyone, ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯃꯌꯥꯝꯅ ꯄꯣꯛ ꯆꯥꯎꯅ ꯆꯥꯎꯅ ꯀꯛꯑꯒ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯂꯩꯋꯥꯒ ꯑꯣꯏꯅ ꯊꯣꯡꯉꯒ ꯆꯥꯔꯛꯑꯒꯦ. ꯅꯪꯅ ꯃꯣꯔꯣꯛ ꯃꯦꯠꯄ ꯎ ꯃꯣꯔꯣꯛ ꯃꯦꯠꯄ ꯇꯦꯅꯧ ꯃꯥꯟꯕꯤꯁꯦ ꯀꯣꯠꯇꯣꯏꯅꯦ. ꯆꯥꯕ ꯍꯧꯔꯒꯦ ꯌꯥꯝ ꯍꯥꯎꯗꯤ ꯆꯥꯅꯤ. ꯚꯤꯗꯤꯑꯣꯗꯗꯤ ꯀꯌꯥ ꯍꯦꯟꯅ ꯆꯥꯎꯗ꯭ꯔꯦ. ꯍꯥꯎ. ꯉꯁꯤꯗꯤ ꯁꯣꯝꯗꯒ ꯆꯪꯖꯜꯂꯧ ꯌꯥꯗ꯭ꯔꯦ. ꯐꯔꯦ ꯁꯤ ꯁꯣꯝꯗ ꯆꯪꯁꯤꯜꯂꯧ ꯌꯥꯗ꯭ꯔꯦ. ꯅꯥꯀꯟꯗ ꯂꯩꯔꯦ ꯑꯗꯨꯝ.
sini. Ada. Jangan lama. Nang yarbendi kada. Nang yarbendi. Yarbendi. Yarbendi anong boleh apa nih nak? Harau jadi tu. Kau. Mesti bilang lah. Hảo bữa cái máy to. Chết rồi. Hảo bữa cái máy to. Thật sự nè. Ra xạo bằng không bạn. Jadi video cuma tang sih dari guys. Aku beninda. Mesti video na ibu like, comment, share. Tobiramo, comment sa umum tobiramo. Jadi dari kayak bye bye. Terus. Tuh, padahal yang tuh. Bye bye.